Gampal amadi Haijang Kuki Village da Kuki Yumting Tangkulni Singnabasingna Mei Thabirambadagi amata kanba ngamhaude tumna sakre haidi. Thaudok asiga mari leinana social media da thagalakba post amada Thaudok asi NSNIM na Mei Tharamba oiramba yai haidi. Maramdi hauzik fawbagi oina khangba ngamdri Gampal che KBC Kuki Baptist Church Haijang KCC ni Tangkulgi naharolna oiramba yai haina thajanari. Makhataba pauda Gampal Kuki Village Kamjong da Kuki singi mayum makai tumna thadok pirambadagi jungle da senduna pendaba phongdokre haidi. UKNA Thanlon subdivision lom da selingai da sifaina lighting fight da fadogi tawi haidi. Hauzik lighting fight kungi miga army ga kanna mugnari haidi. Loinana hauzik lighting fight Kuki Village da UKNA gi Kuki singna Khutlai Pyduna phongna lairi haidi. Hairiba Thaudok asiga mari leinana Lighting Phare Kuki Village da Kuki nupi mayamna irang sagatpa hokre. Makhatana mapung oiba pau ngai minasi. KCP PWG gi Finance Secretary Khundongbam Herodit Mitai Assam border ga naknaba Meghalaya gi Bairani Hadri Boy District gi Meghalaya Police na fare haidi. Thangmaiban gi Sairau singda lairiba thauna faraba athauba Pauna Brajabasi amadi atai athauba singi mafamda Khongjomdega mari leinana All Manipur Maitai Pangal Club Organization team na laisu katuna tawimal khangba amadi ikai khumnaba Ywkhre haidi. Loinana organization asina phongdokibada Kangluk ki khenaba leitana aikhoi punsinduna apunba ima leibak ama oihelasi tokhai tanabagi amana amabu singthanabagi wakhalon thadok minarsi haiki. ZRS Domina CDF Kuki ahum fare haidi. Arambai Tengul gi PRO Robin Mangang khorakpumdagi dela khujage mi tara taruk sibadadi imai pema kharai khangdagai khudak da sensinai laikhidraba singdugi di thamoi sengna nungaite adubu mapu saba singi khadrak sidi pura khire aikhoi gi mi lising hompu hena hauji ok en loibadongna thambiriba mi chani gi mathakta sikhiba sidi wa maset ama faw haibanate masini mi gi makhada yam leijaningba gi nungaiba haido Masagi nupi halubani haiba jail Ywkhre haukiba ningthaukaba numita Sagolban Bijay Govinda maning lekai da leiba RK lakhiba yamna chingnaningai oiba mawongda thauri yanduna siramkiba asigi mari leinana police na fagatkiba leikhidrabi lakhiba gi mapuroiba RK sauba chai humdra humdoi apokpa leikhidraba singlen chana ngasi judicial custody da mathang thagi taruk fawa Imphal West ki Chief Judicial Magistrate na jail da thajinkre RK lakhibai thauri yanduna leikhidaba adu mahang masana tawbani haiba yajare haidi panba yabadi haukiba ningthaugaba numita RK lakhibai mahang masagi mayumda thauri yanduna siramle haina leikai gi miyoi singna lakhibai gi mapangi yumda pau pirakhibani mabam gi miyoi singna lakhibai gi yum yorakpada lakhibai gi mapuroiba RK sauba yum aduda leiramdabani amadi mahang mafang khangdana lotuna leikhibani mapuroiba RK saubana tawriba thabak aduda miyamna maru oina lakhibai gi imung manungi miyoi singna lakhibai mathanda sijaba oiroi mahaki mapuroiba RK saubana hatpa oigani haina yamna chingnaba wafam phongdokiba leikibani Police na misi asiga mari leinana lakhibai gi mapuroiba RK sauba ngarang numidang fagatkibani Thaudok asigi matangna police na thijinbada leikhidrabi lakhibai amadi mapuroiba sauba itatatana aduma khana chainaduna lei amadi RK sauba nungti numit khudingi yu thakduna mahaki nupi bu ot naibagi thabak chatai haiba khangba ngamle haidi Thaudok thokba numit ki ayukta su lakhibai amadi mapuroiba sauba yamna kana khana ki haina leikai gi miyoi singna phongdokpa leikibani amadi khanaba yaba khanaraba matungda imungda changkhraga lakhibai thauri yanduna sire khanglakibani Police na Thaudok thokpamdagi chakhumda sijinaba thang ama khudai ani lina saba chokri ama amadi plastic ki stool amaga Thaudok asiga mari leinana fagale haidi Thaudok asigi matangda hena kumna thijinba mathau tabana leikhidarabi lakhibai gi mapuroiba saubabu judicial custody da remand loktabada ayaba pinaba wafam thangki amadi korna APP na thamlagliba wafam adu yenglaba matung RK sauba mathang thagi taruk fawa judicial custody da leinaba khangankibani haidi ngasi Sisipurdagi Kangpokpi taba lambida gari accident ama thokre haidi